ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯧꯁꯤꯡ ꯂꯩꯕ ꯍꯨꯔꯥꯟꯕ ꯑꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ D.N. ꯈꯨꯃꯟ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯅ ꯌꯥꯏꯐꯕ ꯑꯗꯨꯒ ꯑꯃꯅ ꯁꯥꯐꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ꯫ ꯑꯃꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯑꯃꯅ ꯆꯪꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯩ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯃꯅ ꯇꯧꯒꯦ ꯈꯟꯕꯁꯦ ꯑꯃꯁꯨ ꯍꯦꯛꯇ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯉꯥꯏꯍꯥꯛꯇ ꯎꯅꯗꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯌꯥꯏꯐꯕ ꯑꯃꯗꯤ ꯁꯥꯐꯕ ꯃꯈꯣꯏ ꯑꯅꯤ ꯐꯤ ꯇꯨꯕꯒꯤ ꯊꯕꯛ ꯑꯃ ꯍꯥꯏꯅꯕ ꯆꯠꯂꯝꯃꯤ꯫ ꯐꯤ ꯇꯨꯐꯝ ꯑꯗꯨ ꯌꯧꯕꯒ ꯁꯥꯐꯕꯅ ꯐꯤ ꯇꯨꯔꯤꯕ ꯑꯍꯟ ꯈꯔ ꯑꯣꯏꯕ ꯅꯨꯄꯥꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯈꯨꯔꯥ, ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯗꯣ?" "ꯑꯣ, ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯣꯏꯅꯤꯕꯣ?" "ꯈꯨꯔꯥ, ꯑꯩꯈꯣꯏ ꯑꯅꯤ ꯈꯨꯔꯥꯒꯤꯗ ꯐꯤ ꯇꯨꯕꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅꯤꯁꯨ ꯌꯥꯎꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯤ." "ꯑꯣ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯈꯨꯔꯥꯒꯤꯁꯨꯅꯦ ꯍꯧꯖꯤꯛꯁꯦ ꯐꯤ ꯇꯨꯕꯒꯤ ꯃꯤ ꯋꯥꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯏꯅꯤ ꯂꯥꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯋꯥꯠꯄ ꯂꯩꯔꯔꯣꯏ꯫ ꯑꯗꯣ ꯅꯣꯏꯅꯤꯕꯨ ꯍꯌꯦꯡꯗꯒꯤ ꯊꯕꯛꯁꯦ ꯍꯧꯕ ꯌꯥꯔꯗ꯭ꯔꯣ? ꯌꯥꯔꯒꯗꯤ ꯍꯧꯔꯁꯤꯗꯅ." ꯑꯍꯟꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯌꯥꯏꯐꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯈꯨꯔꯥ, ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯂꯥꯛꯆꯔꯒꯦ꯫ ꯁꯨꯝꯅ ꯆꯥꯅꯅꯕ ꯄꯣꯠ ꯆꯩ ꯈꯔꯒ ꯂꯣꯏꯅꯔꯒ ꯂꯥꯛꯆꯔꯒꯦꯗꯣ ꯈꯨꯔꯥ." "ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤꯅꯦ ꯅꯣꯏ ꯑꯅꯤ ꯁꯣꯏꯕ ꯌꯥꯗ꯭ꯔꯦꯀꯣ꯫ ꯅꯣꯏ ꯑꯅꯤꯒꯤ ꯂꯩꯐꯝꯕꯨꯗꯤ ꯈꯨꯔꯥꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯁꯨ ꯌꯥꯏꯀꯣ꯫ ꯐꯤꯔꯣꯜ ꯈꯔ ꯈꯛ ꯄꯨꯔꯛꯑꯣꯀꯣ꯫ ꯐꯔꯦ ꯐꯔꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗ ꯐꯤ ꯇꯨꯕꯒꯤ ꯊꯕꯛ ꯃꯇꯝ ꯈꯔ ꯇꯧꯔꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯅꯤꯗꯨꯁꯨ ꯑꯋꯥꯕ ꯑꯣꯏꯕꯅ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯁꯥꯐꯕꯗꯤ ꯃꯄꯥ ꯂꯩꯇ꯭ꯔꯦ, ꯃꯃꯥꯒ ꯃꯆꯟꯒꯗ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯥꯐꯕꯒꯤ ꯃꯃꯥ ꯑꯁꯤ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯨꯕꯗꯒꯤ ꯃꯔꯣꯜ ꯃꯔꯤꯁꯨ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯌꯦꯛ ꯁꯦꯡꯅ ꯉꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ꯫ ꯁꯥꯐꯕꯅ, "ꯏꯃꯥ, ꯏꯆꯟ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤꯗꯤ ꯅꯨꯃꯤꯠ ꯊꯥꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ꯫ ꯅꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯥꯟꯗꯝꯅꯤ꯫ ꯑꯗꯨꯒꯅꯦ ꯏꯆꯟ ꯇꯣꯝꯕꯤ, ꯅꯕꯨꯡꯅ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯤꯉꯩ ꯏꯃꯥꯁꯦ ꯅꯨꯡꯉꯥꯏꯍꯟꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯉꯝꯅꯅꯕ ꯇꯧꯀꯣ." "ꯐꯔꯦ, ꯑꯗꯨꯗꯤ ꯅꯕꯨꯡꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯌꯥꯏꯐꯕꯒꯤꯗ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯈꯤꯒꯦꯀꯣ." "ꯏꯕꯨꯡ, ꯊꯣꯡꯒꯥꯜꯂꯣꯝꯗ ꯏꯕꯨꯡ ꯌꯥꯏꯐꯕꯗꯤ ꯆꯪꯂꯛꯑꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯨꯡ ꯋꯥꯏꯔꯝꯁꯦ ꯂꯣꯏꯁꯤꯜꯂꯨ, ꯑꯩ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯏꯆꯟ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯤ꯫ "ꯃꯔꯨꯞ ꯁꯥꯐꯕ, ꯍꯌꯦꯡ ꯊꯕꯛ ꯆꯠꯄꯒꯤꯗꯨꯕꯨ ꯏꯃꯥ ꯍꯣꯏꯅꯕꯨ ꯌꯥꯔꯕ꯭ꯔꯣ? ꯑꯩꯒꯤꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯌꯥꯔꯦ ꯆꯠꯄꯗꯣ." "ꯃꯔꯨꯞ ꯌꯥꯏꯐꯕ, ꯑꯩꯁꯨ ꯌꯥꯔꯦ꯫ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯕ ꯆꯠꯄꯁꯨ ꯅꯠꯇꯦ꯫ ꯑꯗꯣ ꯃꯔꯨꯞ, ꯍꯌꯦꯡ ꯄꯨꯅꯅꯕ ꯄꯣꯠꯂꯝꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯄꯨꯁꯤꯒꯦ ꯃꯔꯨꯞ?" "ꯃꯔꯨꯞ, ꯐꯩꯖꯨꯞ ꯈꯔ ꯄꯨꯔꯁꯤ, ꯑꯗꯨꯒ ꯆꯦꯡ ꯍꯋꯥꯏ ꯈꯔꯒ ꯄꯨꯔꯁꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯕ ꯃꯇꯨꯡ ꯌꯥꯏꯐꯕ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯍꯌꯦꯡ ꯄꯨꯅꯅꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯍꯥꯞꯆꯤꯟꯕ ꯍꯧꯖꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯌꯥꯏꯐꯕ ꯄꯨꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕꯒꯤ ꯃꯃꯥ ꯆꯪꯂꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯌꯥꯏꯐꯕ, ꯄꯣꯠ ꯆꯩ ꯁꯨꯔꯕ꯭ꯔꯣ ꯏꯆꯥꯕꯣ? ꯀꯔꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤꯕꯒꯦ?" "ꯏꯃꯥ, ꯋꯥꯠꯇ꯭ꯔꯦ, ꯂꯣꯏ ꯁꯨꯔꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯍꯜꯂꯛꯑꯔꯣꯏ꯫ ꯑꯗꯨꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯝꯕ ꯌꯥꯔꯣꯏꯀꯣ꯫ ꯅꯆꯥꯅ ꯆꯠꯂꯤꯕꯁꯦ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯅꯕꯅꯤ." ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕꯒꯤ ꯃꯄꯥꯁꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯌꯥꯏꯐꯕ, ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯥ? ꯊꯕꯛ ꯑꯃ ꯇꯧꯕꯗꯅꯦ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯐꯤꯡꯒꯠꯄ ꯌꯥꯗꯦꯀꯣ꯫ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯒꯗꯧꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯂꯣꯏꯁꯤꯟꯖꯔꯣ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯥꯏꯐꯕ ꯈꯥꯎꯌꯣꯝ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯐꯕꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯐꯕꯁꯨ ꯃꯆꯟ ꯏꯆꯟ ꯇꯣꯝꯕꯤꯒ ꯊꯣꯡꯒꯥꯜꯗ ꯌꯥꯏꯐꯕꯕꯨ ꯉꯥꯏꯔꯝꯃꯤ꯫ ꯌꯥꯏꯐꯕꯁꯨ ꯁꯥꯐꯕꯒꯤ ꯃꯅꯥꯛ ꯌꯧꯔꯝꯃꯤ꯫ "ꯃꯔꯨꯞ ꯁꯥꯐꯕ,
ꯑꯩ ꯉꯥꯏꯕꯗ ꯋꯥꯔꯝꯂꯅꯤꯅꯦ ꯋꯥꯗꯦꯗ ꯃꯔꯨꯞ ꯑꯗꯣ ꯃꯔꯨꯞ ꯃꯇꯝꯁꯨ ꯊꯦꯡꯈ꯭ꯔꯦ ꯆꯠꯅꯅꯕ ꯇꯧꯔꯁꯤꯔ ꯏꯆꯟ ꯇꯣꯝꯕꯤ ꯆꯪꯉꯣ ꯆꯪꯉꯣ ꯏꯃꯥꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ 이북나 락보다 이천개 감옥 내려가더니 거기 왕물 안가누고 파리 장어 야이파바나 이천 또미에 나북 나이시 강이고 거기 왕문한테 군자 윰 아무데다 꼬이들을 레비야르고 이분 거인을 락주부 파보디 퍼전을 내려 아도 이천 또미에 나북기 윰다소 무락무락 잡히우고 ꯋꯥꯍꯩ ꯈꯔ ꯑꯁꯤ ꯏꯆꯟ ꯇꯣꯝꯕꯤꯗ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯁꯥꯐꯕ ꯌꯥꯏꯐꯕ ꯐꯤ ꯇꯨꯐꯝꯗꯨ ꯇꯝꯅ ꯈꯣꯡꯅ ꯆꯠꯄ ꯍꯧꯔꯝꯃꯤ ꯑꯁꯨꯝ ꯄꯨꯡꯖꯥ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯈꯔ ꯂꯩꯊꯔꯛꯂꯕ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯤ ꯇꯨꯐꯝ ꯑꯍꯟꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ 이붕아 너 여러이더나 아이슈 노인이부 락방 가렴니버니 아이시 타버가 멋지게 더보니 어디다 노인이 락거니 하이부두다 노인이 락려가 잘라게 애들 칼럼미버니 사파바나 구라 이거 그래 팅크리 콩나가 오이리 마두기다먹다 ꯉꯥꯛꯄꯤꯒꯅꯤ ꯑꯗꯨ ꯈꯨꯔꯥꯅ ꯊꯕꯛ ꯑꯃ ꯆꯠꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯥꯏꯗ ꯑꯣꯏꯔꯕꯅꯣ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯏꯗ ꯈꯨꯔꯥꯒꯤ ꯊꯕꯛꯁꯦ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯂꯩꯕꯅꯤ ꯀꯨꯏꯔꯦ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ ꯅꯤꯡꯊꯧ ꯃꯆꯥꯁꯨ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯗꯣ ꯂꯧꯕ ꯆꯠꯀꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨ ꯏꯕꯨꯡꯉꯣ ꯅꯣꯏꯅꯤꯒꯤ ꯃꯤꯡꯗꯤ ꯈꯪꯗ꯭ꯔꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯌꯥꯏꯐꯕꯅ ꯈꯨꯔꯥ ꯑꯩꯒꯤ ꯃꯤꯡꯅ ꯌꯥꯏꯐꯕ ꯑꯗꯨꯒ ꯃꯔꯨꯞꯁꯤꯒꯤꯅ ꯁꯥꯐꯕ ꯀꯧꯏ ꯈꯨꯔꯥ ꯅꯣꯏꯅꯤꯒꯤ ꯃꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯄꯥ ꯊꯣꯛꯄ ꯃꯤꯡꯅꯤꯗꯅ ꯑꯗꯨ ꯅꯣꯏꯅꯤꯕꯨ ꯁꯒꯣꯜ ꯊꯧꯕ ꯍꯩꯕ꯭ꯔꯣ 사파바나 ꯈꯨꯔꯥ ꯑꯩꯗꯤ ꯍꯩꯇꯦ ꯑꯗꯣ ꯑꯩꯒꯤ ꯃꯔꯨꯞ ꯌꯥꯏꯐꯕꯗꯤ ꯁꯒꯣꯜ ꯊꯧꯕ ꯐꯖꯅ ꯍꯩꯕꯅꯤ ꯈꯨꯔꯥ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯌꯥꯏꯐꯕ ꯈꯨꯔꯥ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯀꯣ ꯂꯩꯕꯥꯛ ꯀꯣꯅꯨꯡꯗ ꯏꯆꯥꯅꯨꯄꯤ ꯂꯧꯕ ꯆꯠꯄꯁꯦ ꯅꯪ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯣ ꯑꯗꯨꯒ ꯈꯨꯔꯥꯅ ꯅꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯒ ꯐꯤ ꯈꯔ ꯇꯨꯕ ꯇꯝꯂꯝꯒꯦ ꯈꯨꯔꯥꯅ ꯆꯠꯂꯗꯤ ꯅꯣꯏꯅꯤꯃꯛ ꯃꯇꯝ ꯑꯔꯦꯝꯕꯗ ꯃꯥꯡꯒꯅꯤ ꯑꯗꯨꯅꯅꯤꯀꯣ ꯑꯍꯟꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯁꯥꯐꯕ ꯑꯃꯗꯤ ꯌꯥꯏꯐꯕꯅ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯟ ꯑꯗꯨꯅ ꯁꯒꯣꯜ ꯑꯃ ꯌꯥꯏꯐꯕꯗ ꯄꯤꯔꯝꯃꯤ 이붕어 야이파바 나학나 꼬농 핵 여보가 닝터부 우너고 아두가 아이기 자누피도 따루비 거보니 따루비부 부러우고 닝터우다 피두바 아한자우나 하이럭버니 따무고 파리 차라나마 셈사라 야이파바 아한두기 와팜 ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯌꯥꯏꯐꯕ ꯀꯣꯅꯨꯡ ꯇꯝꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ ꯌꯥꯏꯐꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯥꯐꯕꯕꯨ ꯐꯤ ꯇꯨꯕ ꯑꯍꯟꯗꯨꯅ ꯐꯤ ꯇꯨꯐꯝꯗ ꯄꯨꯟꯁꯤꯟꯗꯨꯅ ꯐꯤ ꯇꯨꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯌꯥꯏꯐꯕꯗꯤ ꯁꯒꯣꯜ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯄ ꯂꯦꯞꯇ꯭ꯔꯤ ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯈꯔ ꯁꯒꯣꯜ ꯊꯧꯔꯛꯂꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯃꯅꯥꯛꯇ ꯊꯨꯡꯂꯝꯃꯤ ꯌꯥꯏꯐꯕ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯗ ꯅꯤꯡꯊꯧꯕꯨ ꯎꯅꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯌꯥꯏꯐꯕꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯤ ꯎꯅꯐꯝꯗ ꯂꯩꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯟꯃꯤ ꯑꯗꯨ ꯅꯤꯡꯊꯧꯗ ꯄꯥꯎꯁꯤ ꯄꯤꯕ ꯆꯪꯈꯤ ꯌꯥꯏꯐꯕꯗꯤ ꯀꯣꯅꯨꯡꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯑꯣꯏꯕꯅ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯑꯗꯨꯕꯨ ꯃꯃꯤꯠ ꯂꯩꯗꯨꯅ ꯌꯦꯡꯖꯩ ꯐꯖꯩꯅꯦ ꯀꯣꯅꯨꯡꯁꯤꯗꯤ ꯑꯀꯣꯏꯕꯁꯤꯗꯅ ꯃꯈꯜ ꯀꯌꯥꯒꯤ ꯎꯍꯩ ꯋꯥꯍꯩ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌꯥꯅ ꯍꯧꯔꯤ ꯑꯩꯕꯨ ꯀꯣꯅꯨꯡꯁꯤꯗ ꯑꯣꯏꯅ ꯂꯩꯔꯖꯅꯦ ꯌꯥꯗꯦ ꯑꯩꯒꯤ ꯃꯔꯨꯞꯀ ꯐꯤꯗꯨꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯣ ꯀꯣꯅꯨꯡꯁꯦ ꯁꯅꯥ ꯂꯨꯄꯥꯗꯤ ꯐꯖꯅ ꯄꯩꯈꯩ ꯂꯩꯔꯝꯅꯤꯀꯣ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧꯁꯨ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ 이붕아 ꯀꯔꯤ ꯂꯩꯔꯦ ꯅꯤꯡꯊꯧ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯗꯤ ꯍꯥꯏꯌꯨ 이닝ꯊꯧ ꯅꯅꯥꯏꯒꯤ ꯃꯤꯡ ꯌꯥꯏꯐꯕ ꯀꯧꯖꯩ ꯅꯅꯥꯏꯅ ꯂꯥꯛꯂꯤꯕꯁꯦ ꯏꯆꯟ ꯇꯔꯨꯕꯤꯕꯨ ꯂꯧꯕ ꯂꯥꯛꯆꯔꯤꯕꯅꯤ ꯇꯔꯨꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯇꯔꯨꯕꯤꯕꯨ ꯂꯧꯔꯨꯅꯕ ꯅꯅꯥꯏꯕꯨ ꯊꯥꯕꯤꯔꯛꯄꯅꯤ 이닝ꯊꯧ ꯇꯔꯨꯕꯤ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯑꯃ ꯀꯧꯗꯨꯅ ꯇꯔꯨꯕꯤꯕꯨ ꯄꯨꯊꯣꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯂꯥꯟꯃꯤ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯥꯟꯃꯤ ꯈꯔꯅ ꯁꯅꯊꯣꯡꯗ ꯍꯨꯔꯥꯟꯕ 3 ꯐꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ ꯍꯩ ꯂꯥꯟꯃꯤꯁꯥ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ 3ꯗꯨꯕꯨ ꯌꯨꯂꯤꯡ ꯊꯥꯡꯗꯨꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯍꯥꯏꯌꯨ ꯂꯥꯟꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧ
नुपा अहुमसे मीगी कईदगी फौ हुरालंबगी फाबनी बहुसागुमना अखोइना लौ उबा मियोइसिंदगी फौ खाइबा चटलिंगै युम तरा कुनमुक्ति फौ पिरखिदे अखोइना करी मरमगी पीद्रिबनो फौ लेतब्रा हाइना हंगबदा मखोइसिंग असिना हुरानबदगी फौ लेत्रे हारखि अखोइना मखोइ अहुमसे चराक पिहन्निंबगी कोनुंगसिदा पुरक्लिबने निंथौ करियेबा फौ हुरानबनि हाइबा अतै अतै हुरानगिदि लेतदना फौ हुरालिबको चही खुदिंगी लौ उबा युमथोंग खुदिंदगी फौ लौरिबनि अदुसु लेमजा चादबा लौबा नते नखोइ मयामगे लैबाकि मिचम मयामबु ngapisinbiriba lanmi mayamna chanabani atai tai huran boirabadi nakoi thadopiba yabani adubu phau huran boibana hojikti nakoi humsei konungda leiriba miyam sing asigi minai oiba tarido asi hairaba matung ningthona pharakhiba lanmi sing aduda thagatpa phungtokpa oina sanalupa kya pirame yaiphabadi karisu haida tumine yengdura leje tanja aduda lanmi amana tarubibu puduna ningthau amadi yaiphabagi manakta pusilai इनिंथौ इचन तरुबी पुजरकले ओ फरे फरे इबुंगो हजिक्ति तरुबीसे पुबो यारनी तरुबीया नाकी पाबुंगना नुपासे थारकपनि हाइरि ngasiदगी दिनहा कोनुंगदा लेत्रबसु यारे हजिक्ति आइगे चासु लुहोंख्रे फरे अदुदि आइसु थबक खरा लेरि मरमदुना कोनमु थेंगरसिको निंथौवदो वाइ खरासे हाइरमलगा चटखिरमे निंथौ चक्रबदा तरुबीना याइफबदा तिंगक तिंगक येंगदुरा लेरि याइफबना इचन कदोरे अदुक मुने येंगलिबदे नबंगबु थाजद्रिब्रा असेंगबनी नाकी बाबुंगना आइबु थारकपनी आई नाकी बाबुंगदा फी तुबगी थबक सुगे खना आइगी मरुप अमगा नोइदा लापनी मतम अदुदा नाकी बाबुंगना इचनबु कोनुंगदगी लौरुचो हाइबगी आई लाक्लिबनी याइफबगी वाहै अदु तारबा मतुंग तरुबी थाजरे खुदक अदुदा कोनुंगी मपाना थोरक्तुना सगो थक्ता तरुबीबु थांगतपिरबा मतुंग याइफबा अमदी तरुबी मखुल माइकै पांखिरमे लाकपगी लंबीदा याइफबना तरुबीदा वाहंग खरा हंगलमे इचन नबुंग करिगुंबा खरा हंजगे सेंनु खुमुको नबुंगबु मितोकोन खंगनो नाकी हेक पुकमिनबा नबुंग मोटनी खलुको असेंबु खुमुको इबुंग करिवा ओइरबनो नचन सिंगन खुमजगे इबुंग इचन नहांगना कोनुंगदा मजाइबे मगी नाक्ता लेरिङै मतमदा करी करी थबक तहले इबुंग थबक अयाम्बा लोइना तौरे मजाइबे मगी फिसु फिसा मसमना हाटबा माना लेरिबा कादु तरु तनाना लुसिनबा अमदी महांगना हाइरि खुदिंग लोइना तवे इबुंग करिगुम्बा मतमदा आइबु ताथि ताथिना सेबिबसु यावे याइफबा तरुबीगी असेंबु वाफम अदु तारुबदगी याइफबा यामना साउरमी अदुबु तरुबीगी ममांगददी असाबा माइथोंगदी उतखिद्रे अदुगा याइफबना अमुक असुमना हाइरई इचन्ना मजाइबे मगी मनागी सिनफम ओइरगा करी मरमगिनो इचन्ना युम हल्लनी खंगनबा फावबा सेनेक अमता फावबा पिरक्जबदे इचन्ना पिरक्कनो हाइबगा यावब्रो इबुंग आइदि हाइखिदे तसेंबदी आइगी पाबुंगना नोंगमा कोनुंगदा फी योनबा चट्रबदा निंथौना नुपी अमा मजाइबे मगी नाक्ता मतम खरा लेमिनबा याबा नुपी पामे हाइबदगी आइगी पाबुंगना युम हलक्लगा आइबु कोनुंगदा लेननबा हाइरक्की आइसु पाबुंगी वाफमदा हराउना याखी पाबुंगना आइबु कोनुंगदा थिनबिबा नुमिता इनिंथौना पाबुंगदा सिल खरादि पिखिबा उजे याइफबना मखा अमु तारई ओ फरे फरे अदो इचन नहाकी खुसु यावतोरे ngasiदगी आइबु नहाकी असेंगमु नबुंगनि खलुको असुमना वारी तौरगा लाकपना पुंजा खरगी मतुंग तरुबगी खोल योरमी अदुदगी महाकी मयुम तमना सगोलदो थौजिलक्तुना तरुबीबु सगोथक्तगी थांगदबिरमी अदुगा मखोय अनिमा तरुबीगी मपागी नाक्ता चंगनी तरुबी अमदी याइफबा लाक्लिबदो अहन जावना उबदगी मचाबो कौचरई इपागी बेमा इचा यौरेदना लाओ लाओ इपा इचाबु हलक्पा ngairमनिबनी असी हाइरगा मचाबु नुंगसिना कोनबिरमे अमरोमदा साफबदी खुलदुगी मखा पांगबदा लेरिबा इसिंग खोंगदा इसिंग सोकपा चटखिबदगी हलक्ट्रे याइफबना अहन जावदा सुमना हाइजरई खुरा आइगी मरुप साफबदी उदे करोमदा लेखिबगे याइफबा नाकी मरुप तो खुलगी मखा पांगबदा लेरिबा इसिंग खोंगदा इसिंग सोकपा चटखिबनी
ꯌꯧꯔꯛꯂꯅꯤ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯐꯕꯗꯨ ꯏꯁꯤꯡ ꯄꯨꯔꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯆꯥꯛꯁꯪꯂꯣꯝꯗ ꯏꯁꯤꯡ ꯑꯗꯨ ꯊꯝꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯍꯟ ꯖꯥꯎꯅ ꯁꯥꯐꯕꯗꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯆꯥ ꯇꯔꯨꯕꯤꯒ ꯁꯛ ꯈꯪꯅꯍꯜꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯏꯐꯕ ꯑꯃꯗꯤ ꯁꯥꯐꯕ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯁꯤꯠ ꯁꯦꯡꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯤ ꯇꯨꯐꯝꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯑꯍꯟ ꯖꯥꯎꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯩ ꯑꯍꯟ ꯖꯥꯎ ꯉꯥꯏꯕ ꯑꯣꯏꯅ ꯁꯥꯐꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯌꯥꯏꯐꯕ ꯈꯨꯔꯥ ꯑꯍꯟ ꯖꯥꯎꯁꯦ ꯌꯥꯝꯅ ꯊꯦꯡꯅ ꯌꯨꯝ ꯄꯥꯟꯕ ꯃꯥꯜꯂꯤꯀꯣ ꯑꯗꯣ ꯃꯔꯨꯞ ꯈꯨꯔꯥꯁꯦ ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯉꯤ ꯉꯔꯥꯡ ꯃꯔꯨꯞꯅ ꯀꯣꯅꯨꯡ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯆꯥꯒꯨꯝꯕ ꯑꯩꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯐꯤ ꯇꯨꯕꯒꯤ ꯃꯑꯣꯡ ꯇꯥꯛꯄꯤ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯂꯤꯕꯤ ꯃꯔꯨꯞ ꯁꯥꯐꯕ ꯆꯨꯝꯃꯦ ꯈꯨꯔꯥꯁꯤ ꯃꯊꯃꯣꯏ ꯁꯦꯡꯕ ꯃꯕꯨꯛ ꯌꯥꯝꯅ ꯐꯕ ꯃꯤꯁꯛꯅꯤ ꯑꯗꯣ ꯃꯔꯨꯞ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯃꯔꯨꯞꯇ ꯍꯥꯏꯗꯧꯕ ꯂꯩꯔꯤ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯔꯒꯦꯀꯣ ꯃꯔꯨꯞ ꯏꯕꯨꯡꯉꯣ ꯅꯣꯏꯅꯤꯗꯤ ꯌꯥꯍꯧꯕ ꯑꯣꯟꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯑꯍꯟ ꯖꯥꯎꯅ ꯐꯤ ꯇꯨꯐꯝꯒꯤ ꯊꯣꯡꯖꯤꯟꯗꯒꯤ ꯁꯥꯐꯕ ꯑꯃꯗꯤ ꯌꯥꯏꯐꯕꯗ ꯍꯥꯏꯔꯛꯄꯅꯤ ꯑꯍꯟ ꯖꯥꯎ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯐꯤ ꯀꯔꯝꯅ ꯇꯨꯒꯅꯤ ꯀꯔꯝꯅ ꯐꯖꯍꯟꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯕ ꯍꯧꯔꯛꯂꯝꯃꯤ ꯌꯥꯏꯐꯕ ꯑꯃꯗꯤ ꯁꯥꯐꯕꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯤꯠ ꯆꯣꯏꯊꯣꯛꯇꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯍꯟ ꯖꯥꯎꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯤꯡꯗꯨꯃꯛ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯆꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯌꯥꯏꯐꯕ ꯑꯃꯗꯤ ꯁꯥꯐꯕ ꯐꯤ ꯇꯨꯕ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯟ ꯖꯥꯎꯗꯤ ꯐꯤ ꯇꯨꯈꯤꯗ꯭ꯔꯦ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟꯕꯤ 2 ꯂꯩꯔꯗꯨꯅ ꯁꯪꯒꯣꯝ ꯌꯣꯟꯕꯒꯤ ꯊꯕꯛ ꯇꯧꯖꯩ ꯑꯗꯨꯒ ꯁꯥꯐꯕ ꯌꯥꯏꯐꯕꯅ ꯐꯤ ꯇꯨꯕꯗ ꯄꯨꯛꯅꯤꯡ ꯂꯨꯞꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯍꯟ ꯖꯥꯎ ꯁꯪꯒꯣꯝ ꯁꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯈꯨꯜ ꯑꯃꯅꯤꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯈꯤ ꯇꯔꯨꯕꯤ ꯏꯔꯨ ꯁꯦꯡꯅ ꯂꯨꯔꯕ ꯃꯇꯨꯡ ꯅꯤꯡꯊꯤꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯝꯃꯤ ꯉꯁꯤꯗꯤ ꯏꯕꯨꯡ ꯑꯅꯤ ꯑꯃꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯍꯥꯎꯏ ꯍꯥꯏꯅꯅꯕ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯍꯣꯏꯗꯦ ꯍꯥꯎꯅꯅꯕ ꯍꯦꯛꯇ ꯊꯣꯡꯗꯔꯒꯦ ꯑꯗꯣ ꯏꯕꯨꯡ ꯑꯅꯤꯒꯤ ꯁꯪꯒꯣꯝ ꯊꯝꯕꯤꯔꯝꯃꯨꯅ ꯄꯥꯕꯨꯡꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯊꯝꯂꯝꯗ꯭ꯔꯕ ꯖꯥꯠꯂꯅꯦ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯑꯁꯤ ꯈꯟꯅ ꯁꯪꯒꯣꯝ ꯊꯝꯂꯝꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯛꯇꯛ ꯇꯧꯕ ꯆꯐꯨ ꯑꯍꯤꯡꯕꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯆꯐꯨ ꯑꯗꯨ ꯄꯤꯛ ꯊꯟꯅ ꯁꯪꯒꯣꯝ ꯌꯥꯎꯕ ꯎꯕꯗ ꯇꯔꯨꯕꯤ ꯃꯊꯃꯣꯏ ꯑꯗꯨ ꯍꯔꯥꯎꯖꯩ ꯑꯁꯨꯝꯅ ꯁꯪꯒꯣꯝ ꯑꯗꯨ ꯃꯩꯊꯛꯇ ꯁꯧꯍꯜꯂꯗꯨꯅ ꯁꯥꯐꯕ ꯑꯃꯗꯤ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇ ꯁꯪꯒꯣꯝ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯩ ꯏꯕꯨꯡ ꯁꯪꯒꯣꯝ ꯊꯛꯁꯦ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯏꯕꯨꯡ ꯑꯅꯤꯅ ꯊꯕꯛ ꯁꯨꯕꯁꯦ ꯌꯥꯝꯅ ꯋꯥꯔꯝꯃꯅꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯪꯒꯣꯝ ꯑꯗꯨ ꯄꯤꯔꯝꯃꯤ ꯌꯥꯏꯐꯕ ꯑꯃꯗꯤ ꯁꯥꯐꯕꯁꯨ ꯁꯪꯒꯣꯝ ꯑꯗꯨ ꯂꯧꯗꯨꯅ ꯊꯛꯂꯝꯃꯤ ꯇꯔꯨꯕꯤꯗꯤ ꯁꯪꯒꯣꯝ ꯑꯗꯨ ꯄꯤꯔꯝꯂꯒ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯊꯣꯡꯖꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯐꯤ ꯃꯈꯜ ꯃꯈꯜꯒꯤ ꯈꯨꯌꯦꯛꯀ ꯂꯣꯏꯅꯅ ꯐꯤ ꯀꯌా ꯁꯥꯔꯝꯃꯤ ꯐꯤ ꯑꯗꯨ ꯌꯣꯟꯕꯒꯤ ꯊꯕꯛꯁꯨ ꯑꯍꯟ ꯖꯥꯎꯅ ꯌꯣꯟꯕ ꯇꯥꯔꯝꯃꯤ ꯑꯍꯟ ꯖꯥꯎꯅ ꯌꯥꯏꯐꯕ ꯑꯃꯗꯤ ꯁꯥꯐꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯏꯐꯕ ꯁꯥꯐꯕ ꯅꯣꯏ ꯑꯅꯤꯒꯤ ꯈꯨꯠ ꯈꯨꯌꯥꯡꯁꯤꯗꯤ ꯈꯨꯔꯥꯅꯒ ꯇꯥꯟꯅꯕ ꯉꯝꯃꯔꯣꯏꯀꯣ ꯍꯧꯖꯤꯛꯇꯤ ꯐꯤ ꯑꯇꯨꯕ ꯃꯌꯥꯝꯁꯤ ꯅꯨꯃꯤꯠ 4-5 ꯆꯪꯅ ꯌꯣꯜꯂꯕ ꯃꯇꯨꯡ ꯁꯦꯜ ꯀꯌꯥꯝ ꯐꯪꯂꯛꯄ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯑꯗꯣ ꯅꯣꯏ ꯑꯅꯤꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯔꯒꯦꯀꯣ ꯁꯥꯐꯕꯅ ꯈꯨꯔꯥ ꯈꯨꯠꯁꯨꯃꯟꯗꯤ ꯑꯔꯥꯏꯕꯅꯤ ꯈꯨꯔꯥꯗꯤ ꯑꯍꯟꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯐꯤ ꯌꯣꯟꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯆꯠꯆꯒꯦꯗꯣ ꯏꯕꯨꯡꯉꯣ ꯁꯥꯐꯕ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯁꯒꯣꯜꯗ ꯇꯣꯡꯗꯨꯅ ꯆꯠꯂꯒ ꯌꯣꯟꯗꯧꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯐꯤ ꯑꯅꯧꯕ ꯈꯔ ꯇꯨꯅꯅꯕ ꯊꯧꯔꯥꯡ ꯇꯧꯁꯤꯗꯣ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯑꯍꯟ ꯖꯥꯎ ꯐꯤ ꯃꯌꯥꯝꯗꯣ ꯃꯁꯤꯡ ꯊꯤꯗꯨꯅ ꯈꯥꯎꯖꯥꯎ 2ꯗ ꯑꯆꯟꯕ ꯐꯤ ꯈꯔ ꯍꯥꯞꯇꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯉꯥꯏꯗꯨꯅ ꯂꯩꯖꯩ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯍꯟ ꯖꯥꯎ ꯈꯥꯎꯖꯥꯎ 2ꯗꯣ ꯌꯥꯏꯐꯕ ꯑꯃꯗꯤ ꯁꯥꯐꯕꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯨꯊꯣꯔꯛꯇꯨꯅ ꯁꯒꯣꯜꯊꯛꯇ ꯍꯥꯞꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯔꯨꯕꯤꯁꯨ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯍꯜ ꯖꯥꯎꯅ ꯏꯄꯥꯒꯤ ꯕꯦꯃꯥ ꯅꯕꯨꯡ ꯑꯅꯤꯒ ꯏꯄꯥꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯔꯝꯃꯨꯀꯣ ꯏꯄꯥ ꯐꯤ ꯃꯌꯥꯝꯁꯦ ꯌꯣꯟꯕ ꯂꯣꯏꯕꯒ ꯈꯣꯡꯂꯩ ꯊꯨꯅꯕꯨ ꯍꯜꯂꯛꯀꯦꯗꯣ ꯑꯗꯨꯒ ꯌꯥꯏꯐꯕ ꯁꯥꯐꯕ ꯅꯆꯟꯅꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ ꯑꯩ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯑꯗꯨꯗꯤ ꯊꯦꯡꯈ꯭ꯔꯅꯤ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯑꯍꯟ ꯖꯥꯎ ꯁꯒꯣꯜ ꯊꯧꯗꯨꯅ ꯐꯤ ꯌꯣꯟꯕ ꯆꯠꯈꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯌꯥꯏꯐꯕꯅ ꯁꯥꯐꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯔꯨꯞ ꯁꯥꯐꯕ
ngasi marupta ai karigum amta haijagi aigi wafamse marupna suidana yabini haiba marup ama oina thajai marup yai phaba kari wa oirabano marupna harakadurba wafamado aina su suidana yarakani haiba marupna hana khangbiramgani adamaro wafamado hairo khangningbana langtaknare maro marup saphaba atai kesu nateda ichen tarubise marup ki ohiningido isen na sigini haibada ahan noiraba khurase natana leite ado marupu aigi wafamase iya ningdrabra hayuni maro shaphaba wakhang ha khalaga sunna khumlai marup yai phaba aishu tarubi bu nushiribani adubu karamna pongdokani matang chaba lapangai rage khalibani ado maro taha hektadi haikiroshi matang ngai rashi maro yai phaba na amu asumna hairai oh adudi yamna phare ado maro ngaha gimsida leiramo ngasidi ai khogi agoibada miku khara koithoklugi yai phaba wahi asi saphaba da hairam laga thokirami yai phaba thokrabada saphaba yumgi thonggal da thoroktuna thonggal da hauriba khongnang makhung adu da famduna wakhang ha khalame tanja da tarubi asingba phijet setuna oigi napada leirang ama chilladuna saphaba gi manakta changlaktuna asanna hairaklami ibung asik pasida kari wakha khalamino akhoi de leibase nungai trabro ibung ichen tarubi ibung adumna khakhan kideko ibung di yumda bu haning jabani punshi chupa khunang mukhung sida nungai bu wakhan khalaga phamning libani ibung adudi kari gi na haiba akhoi gi khusida ibung bu ngawhanba nusa kana ga leirabra nuja oi bi mahak tu gi nusi wakhalta ibung gi thamoi bu wahali bra ibung ichat dahaki wafam da kharadi jumba male aisha hoji kana gumbi amagi wakhalda ngawre aya adudi kanano yamna khangningi maming hairo natraga masa phibam da haibiyo khangbre yenge ba ibung saphaba mamaye du tarubi da laisilakuna sunna hairai icha midushalo aduga aine khoida jabi mahaki saphama do hairaki ichanna kana male khangbre yengo tarubi mamit animak chena oisinduna leirami adugi matung saphaba na sunna hairai nujama gi kuchuna I paktaba angoba lechil gumbini mixdana saji mixna gumna khurap tawbi mixdani samlangna ningdu yebini angan ba ayuki lehau lenam bungam jabi nusama gi chinghi manamni khonjona sekla laktagi athoibi kokil gi khonjel bungam jabini nusama gi khonjel do maithongna ingna ngaliba thaja bungam jabini nusama haki minok amada thawai hakjang nungpal onhan mangambini liri shitba malang mahaki magulso nuja mahaki mura samlang laki chinghi manamna oiri khangdela nuja mahakte aigi punshina loikhrabaso saithabada walhauragani saithabagi loiraroi adoi chan nahapu misakto khangba ngamgadrane ibong ai khangbagum tawai ado ibungna pamjariba ibungbu wahaliba mahakto karigumba ibunggi nakta leiramnabadi mafamda kari haini ibung icha aina nushi haininglabaso matang chadri matang do ngairibani ado icha nahakna pamjaba misaka leibra tarubi sabhabada nokphai tawraga leiye haina hairamlaga tarubi imung tamna chensin khirami sabhabaso tarubi bu nokphai tawna yengduna leijahowi amaromda yaiphaba khogi akoiba pumba koiruraba matung yumda halaklam yum hek yaubaga sabhabadu ubra haini yenglai matamada da sabhabadu mondrang chuba amagumna nokphai tawduna famungda hiptuna leiribadu urami yaiphaba tapna changlaktuna sumna hairai karino ngashidi nupase muhmon kanogrisibo kari tawbu yaurage aishu khara nokchegedana saphaba noklamba maithong adu hanjinduna asumna khumlai maro aina haidabso marupni hena khanglaba wanida ado hairage marup asinida
ꯇꯔꯨꯕꯤꯒ ꯉꯁꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯉꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯊꯝꯂꯝꯕ ꯋꯥꯍꯩ ꯈꯔꯗꯤ ꯐꯣꯡꯗꯣꯛꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤꯕꯁꯤ ꯃꯔꯨꯞ ꯁꯥꯐꯕ ꯑꯩꯅ ꯈꯜꯂꯝꯕ ꯋꯥꯈꯜꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯍꯟ ꯖꯥꯎꯅ ꯐꯤ ꯑꯁꯨꯝ ꯌꯣꯜꯂꯛꯄꯅ ꯐꯤ ꯃꯁꯤꯡꯗꯨ ꯌꯥꯝꯂꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯐꯤ ꯈꯔꯗꯣ ꯌꯣꯟꯅꯅꯕ ꯑꯍꯟ ꯖꯥꯎ ꯈꯨꯜ ꯑꯃꯗ ꯊꯨꯡꯂꯛꯂꯝꯃꯤ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯂꯦꯝꯍꯧꯔꯤꯕ ꯐꯤ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯌꯣꯜꯂꯝꯃꯤ ꯐꯤ ꯃꯌꯥꯝ ꯑꯗꯨ ꯌꯣꯟꯕ ꯂꯣꯏꯔꯒ ꯈꯨꯜꯗꯨ ꯊꯥꯗꯣꯛꯂꯒ ꯃꯈꯨꯜ ꯇꯝꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡ ꯎꯃꯪ ꯑꯃ ꯑꯃꯨꯛ ꯂꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯎꯃꯪ ꯑꯗꯨꯗ ꯑꯌꯨꯛꯇꯒꯤ ꯁꯥꯗꯥꯟꯕ ꯈꯔꯅ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯂꯥꯛꯄ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯌꯥꯡꯕ ꯁꯖꯤ ꯑꯃ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯆꯦꯟꯕ ꯁꯥꯗꯥꯟꯕꯁꯤꯡꯗꯨꯅ ꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯨ ꯆꯦꯟꯕ ꯇꯦꯟꯖꯩ ꯑꯃ ꯁꯖꯤ ꯑꯗꯨ ꯇꯝꯅ ꯀꯥꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯟ ꯖꯥꯎꯁꯨ ꯁꯖꯤꯗꯨꯅ ꯆꯦꯜꯂꯤꯕ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯅꯤ ꯁꯖꯤ ꯑꯗꯨꯗꯤ ꯑꯍꯜ ꯖꯥꯎꯒꯤ ꯁꯒꯣꯜꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯁꯖꯤ ꯑꯗꯨ ꯑꯇꯣꯞꯄ ꯃꯥꯏꯀꯩꯗ ꯃꯃꯥꯏ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯟ ꯖꯥꯎꯒꯤ ꯃꯐꯥꯏꯒꯟꯗ ꯇꯦꯟꯖꯩ ꯑꯗꯨꯅ ꯄꯥꯟꯈꯤꯔꯝꯃꯤ ꯍꯨ ꯇꯩꯕ ꯇꯦꯟ ꯑꯣꯏꯕꯅ ꯑꯍꯟ ꯖꯥꯎ ꯁꯒꯣꯜ ꯊꯛꯇꯒꯤ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯈꯤ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯍꯟ ꯖꯥꯎꯕꯨ ꯀꯨꯝꯈꯠꯇꯨꯅ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯑꯍꯟ ꯖꯥꯎꯗꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯏꯇꯥꯎ ꯃꯌꯥꯝ ꯑꯍꯜ ꯑꯁꯤꯗꯤ ꯐꯤ ꯌꯣꯟꯕ ꯑꯍꯟꯗꯨꯅꯤꯅ ꯑꯁ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯑꯇꯣꯞꯄꯅꯤꯍꯦ ꯑꯍꯜ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯇꯥꯔꯦ ꯀꯔꯝ ꯇꯧꯅꯤ ꯃꯌꯥꯝ ꯅꯈꯣꯏꯁꯨ ꯈꯜꯂꯨ ꯀꯔꯝ ꯇꯧꯁꯤꯒꯦ ꯃꯇꯝ ꯑꯗꯨꯗ ꯁꯥꯗꯥꯟꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯊꯥꯗꯣꯛꯑꯁꯤ ꯑꯩꯈꯣꯏꯅ ꯑꯇꯝꯅꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯍꯜ ꯑꯁꯤꯒꯤ ꯂꯩꯐꯝ ꯈꯪꯕꯁꯨ ꯅꯠꯇꯦ ꯃꯌꯨꯝꯗ ꯀꯔꯝꯅ ꯊꯤꯟꯁꯤꯒꯦ ꯃꯌꯥꯝ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯁꯥꯗꯥꯟꯕ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯕꯤꯌꯨ ꯑꯁꯨꯝꯅ ꯇꯧꯔꯁꯤ ꯑꯍꯜ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯥꯠꯀꯦ ꯈꯟꯅ ꯍꯥꯠꯄ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯅ ꯇꯝꯂꯝꯂꯕꯅꯤ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯈꯧꯖꯥꯎ ꯑꯃꯗ ꯍꯥꯞꯂꯒ ꯑꯍꯜꯁꯤꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯊꯛꯇ ꯍꯥꯞꯂꯁꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯁꯒꯣꯜ ꯑꯁꯦ ꯑꯆꯝꯕ ꯁꯒꯣꯜ ꯃꯥꯟꯗꯦ ꯃꯄꯨ ꯅꯤꯡꯕ ꯁꯒꯣꯜꯕꯨ ꯃꯥꯜꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯅꯈꯣꯏꯒꯤ ꯑꯔꯩꯕ ꯇꯨꯡꯁꯤꯟꯖꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯅꯔꯛꯎ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯁꯥꯗꯥꯟꯕ ꯃꯌꯥꯝꯗꯨꯒꯤ ꯃꯌꯨꯝ ꯃꯌꯨꯝꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯨꯊꯣꯔꯛꯇꯨꯅ ꯑꯍꯟ ꯖꯥꯎꯅ ꯊꯋꯥꯏ ꯌꯥꯎꯗꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯈꯥꯎ ꯑꯃꯗ ꯍꯥꯞꯂꯝꯃꯤ ꯑꯗꯨꯒ ꯑꯍꯟ ꯖꯥꯎꯕꯨ ꯁꯒꯣꯜ ꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯧꯔꯤ ꯑꯃꯅ ꯁꯒꯣꯜ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯤ ꯁꯅꯥ ꯂꯨꯄꯥ ꯈꯧꯖꯥꯎꯗꯨꯁꯨ ꯁꯒꯣꯜꯗꯨꯗ ꯄꯨꯜꯂꯕ ꯃꯇꯨꯡ ꯁꯒꯣꯜ ꯑꯗꯨ ꯑꯍꯟ ꯖꯥꯎꯒꯤ ꯃꯌꯨꯝ ꯇꯝꯅ ꯁꯨꯝ ꯆꯠꯄ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯇꯔꯨꯕꯤ ꯏꯁꯤꯡ ꯑꯁꯤꯡꯕꯅ ꯏꯔꯨ ꯂꯨꯔꯕ ꯃꯇꯨꯡ ꯃꯥꯡꯒꯣꯜ ꯑꯗꯨ ꯋꯥꯏ ꯇꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯁꯒꯣꯜ ꯑꯃ ꯈꯣꯡꯂꯛꯄ ꯇꯥꯔꯝꯃꯤ ꯇꯔꯨꯕꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯑꯗꯨ ꯆꯪꯂꯛꯄ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯔꯨꯕꯤ ꯁꯒꯣꯜ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯕꯤ ꯁꯒꯣꯜ ꯊꯛꯇ ꯐꯤ ꯑꯃ ꯀꯨꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯇꯔꯨꯕꯤ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯁꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯒ ꯊꯃꯣꯏ ꯀꯥꯏꯅ ꯃꯄꯥꯕꯨꯡꯕꯨ ꯀꯧꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯀꯔꯤ ꯃꯇꯧꯅꯣ ꯄꯥꯕꯨꯡꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯥꯕꯨꯡ ꯁꯤ ꯃꯤꯠ ꯄꯥꯡꯉꯣ ꯄꯥꯕꯨꯡ ꯅꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯄꯥꯕꯨꯡ ꯅꯁꯥꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯗꯤ ꯀꯧꯕꯤꯔꯛꯑꯣ ꯄꯥꯕꯨꯡ ꯌꯥꯏꯐꯕ ꯑꯃꯗꯤ ꯁꯥꯐꯕꯁꯨ ꯇꯔꯨꯕꯤꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯂꯤꯕꯗꯨ ꯇꯥꯕꯗꯒꯤ ꯇꯔꯨꯕꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯥꯐꯕꯅ ꯇꯔꯨꯕꯤꯅ ꯀꯣꯜꯂꯤꯕꯗꯨ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯟ ꯖꯥꯎ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯁꯥꯐꯕ ꯃꯊꯃꯣꯏ ꯀꯥꯏꯔꯝꯃꯤ ꯌꯥꯏꯐꯕꯁꯨ ꯀꯥꯏꯔꯝꯃꯤ ꯁꯥꯐꯕꯅ ꯇꯔꯨꯕꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯟ ꯀꯞꯂꯒꯅꯨ ꯄꯨꯝꯅꯃꯛ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯏꯍꯜꯂꯛꯂꯤꯕ ꯐꯤꯕꯝꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯔꯨꯕꯤꯗꯤ ꯀꯞꯄ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯁꯥꯐꯕꯒꯤ ꯃꯇꯝꯕꯥꯛꯇ ꯋꯥꯟꯊꯔꯛꯂꯝꯃꯤ ꯇꯔꯨꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯏꯐꯕꯅ ꯏꯁꯤꯡ ꯈꯔ ꯈꯣꯡꯂꯩ ꯊꯨꯅ ꯂꯧꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯔꯨꯕꯤꯕꯨ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯏꯁꯤꯡ ꯊꯥꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯅꯔꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯇꯔꯨꯕꯤꯅ ꯀꯞꯈꯤꯕꯗꯨ ꯇꯥꯈꯤꯕꯗꯒꯤ ꯂꯥꯛꯅꯔꯝꯃꯤ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯇꯔꯨꯕꯤꯕꯨ ꯃꯈꯥ ꯇꯥꯅ ꯂꯥꯏꯀꯠꯅꯔꯝꯃꯤ ꯌꯥꯏꯐꯕꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯁꯒꯣꯜ ꯁꯪꯗ ꯍꯣꯏꯖꯤꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯈꯥꯎꯌꯣꯝ ꯑꯃ ꯁꯒꯣꯜꯒꯤ ꯁꯕꯥꯟꯗ ꯀꯤꯗꯨꯅ ꯌꯥꯎꯔꯤꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯈꯥꯎꯌꯣꯝ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗꯤ ꯌꯦꯡꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ
ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯈꯨꯟꯖꯥ ꯄꯨꯝꯕꯁꯨ ꯇꯔꯨꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯅꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯇꯔꯨꯕꯤꯒꯤ ꯑꯋꯥꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯑꯋꯥꯕ ꯈꯔ ꯐꯖꯔꯕꯁꯨ ꯑꯄꯣꯛꯄ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯇꯤ ꯃꯨꯠꯄ ꯉꯝꯖꯗꯦ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯑꯍꯟꯖꯥꯎꯒꯤ ꯃꯁꯥ ꯂꯩꯔꯣꯟ ꯆꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯇꯔꯨꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯁꯨ ꯉꯝꯖꯗꯦ꯫ ꯇꯔꯨꯕꯤꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯁꯤꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯁꯥꯐꯕꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯁꯥꯐꯕ ꯑꯃꯗꯤ ꯌꯥꯏꯐꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯌꯥꯏꯐꯕꯅ, ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝꯗ ꯍꯟꯗꯕ ꯃꯇꯝ ꯌꯥꯝꯂꯛꯂꯦ꯫ ꯌꯨꯝꯒꯤ ꯏꯃꯥ ꯏꯄꯥꯅ ꯅꯨꯡꯁꯥ ꯁꯣꯏꯗꯅ ꯊꯤꯔꯝꯃꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯏꯆꯟ ꯇꯔꯨꯕꯤꯅ ꯀꯝꯗꯧꯕ? ꯃꯔꯨꯞ ꯌꯥꯏꯐꯕ, ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ꯫ ꯑꯩꯒꯤ ꯏꯃꯥꯁꯨ ꯃꯁꯥ ꯁꯣꯜꯂꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝꯗꯨꯗ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯌꯥꯏꯐꯕꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯔꯨꯞ, ꯂꯝꯕꯤ ꯑꯃꯗꯤ ꯂꯩꯔꯦ꯫ ꯅꯍꯥꯛ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯏꯆꯟꯕꯨ ꯀꯧꯊꯣꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯌꯥꯏꯐꯕ ꯇꯔꯨꯕꯤꯕꯨ ꯀꯧꯊꯣꯔꯛꯇꯨꯅ ꯁꯥꯐꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯇꯔꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯟ ꯇꯔꯨꯕꯤ, ꯃꯔꯨꯞ ꯁꯥꯐꯕ, ꯑꯩ ꯅꯈꯣꯏ ꯑꯅꯤꯗ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯃꯛꯅ ꯍꯔꯥꯎꯅ ꯌꯥꯕꯤꯌꯨꯀꯣ꯫ ꯏꯆꯟ ꯇꯔꯨꯕꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝꯗ ꯆꯠꯂꯒꯦ ꯈꯜꯂꯤ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯅꯤꯗꯅꯤ ꯂꯩꯔꯤꯕꯁꯦ꯫ ꯑꯗꯨꯒ ꯃꯔꯨꯞ ꯁꯥꯐꯕꯒꯤꯁꯨ ꯃꯃꯥ ꯃꯁꯥ ꯁꯣꯜꯂꯦ꯫ ꯑꯗꯨꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯌꯨꯝꯗ ꯍꯟꯗ꯭ꯔꯕꯗꯤ ꯑꯍꯟꯁꯤꯡ ꯃꯊ꯭ꯋꯥꯏ ꯋꯥꯅꯔꯅꯤ꯫ ꯑꯗꯨꯅ ꯏꯆꯟ, ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯁꯥꯐꯕꯒ ꯅꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯍꯤꯡꯃꯤꯟꯅꯔꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯍꯥꯛꯀꯤ ꯄꯣꯛꯃꯤꯟꯅꯕ ꯅꯕꯨꯡꯃꯛꯅ ꯍꯥꯏꯕꯅꯤ ꯈꯜꯂꯨꯀꯣ꯫ ꯇꯔꯨꯕꯤꯁꯨ ꯌꯥꯏꯐꯕꯅ ꯍꯥꯏꯔꯤꯕꯗ ꯌꯥꯅꯤꯡꯂꯝꯃꯤ꯫ ꯇꯔꯨꯕꯤꯁꯨ ꯁꯥꯐꯕꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ, ꯐꯣꯡꯗꯣꯛꯇꯕꯒꯤ ꯋꯥꯇꯅꯤ꯫ ꯇꯔꯨꯕꯤꯁꯨ ꯌꯥꯏꯐꯕꯅ ꯍꯥꯏꯔꯤꯕꯗꯣ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯦꯛ ꯁꯨꯕꯒ ꯆꯠꯅꯅꯕ ꯂꯣꯏꯁꯤꯟꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯅꯣꯡꯃ ꯑꯍꯟꯖꯥꯎꯒꯤ ꯁꯒꯣꯜꯗ ꯀꯤꯔꯛꯈꯤꯕ ꯈꯥꯎꯌꯣꯝ ꯑꯗꯨ ꯎꯔꯝꯃꯤ꯫ ꯈꯥꯎꯌꯣꯝ ꯑꯗꯨ ꯀꯔꯤ ꯈꯥꯎꯌꯣꯝꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯌꯣꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯁꯥꯐꯕ ꯑꯃꯗꯤ ꯇꯔꯨꯕꯤꯗꯁꯨ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯎꯠꯂꯝꯃꯤ꯫ ꯃꯔꯨꯞ ꯁꯥꯐꯕ, ꯏꯆꯟ ꯇꯔꯨꯕꯤ, ꯈꯥꯎꯌꯣꯝ ꯑꯁꯦ ꯈꯨꯔꯥꯒꯤ ꯁꯒꯣꯜꯗ ꯀꯤꯔꯛꯈꯤꯕ ꯈꯥꯎ ꯑꯗꯨꯅꯤ꯫ ꯁꯅꯥ ꯂꯨꯄꯥꯁꯤ ꯁꯒꯣꯜꯗ ꯀꯅꯥꯅ ꯀꯤꯁꯜꯂꯛꯂꯤꯕꯅꯣ? ꯁꯥꯐꯕꯅ, ꯃꯔꯨꯞ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯗꯤ ꯈꯨꯔꯥꯗ ꯑꯋꯥꯕ ꯄꯤꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯨꯞ, ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯁꯣꯏꯕꯗꯒꯤ ꯁꯣꯏꯗꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨ ꯃꯔꯨꯞ, ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯔꯁꯤ, ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯈꯔꯗ ꯇꯔꯨꯕꯤꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯔꯨꯕꯤꯕꯨ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯍꯜꯂꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯌꯧꯔꯕꯗ ꯌꯥꯏꯐꯕꯅ ꯁꯥꯐꯕꯒꯤ ꯃꯃꯥꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯌꯥꯏꯐꯕꯅ, ꯏꯃꯥ, ꯉꯁꯤꯗꯒꯤꯗꯤ ꯏꯃꯥꯁꯨ ꯋꯥꯔꯔꯣꯏ, ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯧꯕꯅꯤ꯫ ꯁꯤꯗꯩꯗꯤ ꯏꯃꯥꯒꯤ ꯑꯅꯥꯕꯒ ꯂꯣꯏꯅ ꯐꯔꯗꯧꯕꯅꯤ꯫ ꯅꯠꯇ꯭ꯔꯅꯤ ꯃꯔꯨꯞ ꯁꯥꯐꯕ? ꯑꯁ, ꯃꯔꯨꯞ ꯌꯥꯏꯐꯕ, ꯅꯪꯁꯤꯗꯤꯕ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯗꯣ ꯏꯃꯥ, ꯅꯨꯃꯤꯠꯁꯨ ꯉꯜꯂꯤ, ꯑꯩ ꯃꯔꯨꯞ ꯍꯣꯏꯗ ꯉꯥꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐꯕ ꯑꯃꯗꯤ ꯁꯥꯐꯕ ꯌꯥꯏꯐꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯨꯝ ꯌꯧꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯀꯌా ꯇꯥꯟꯅꯔꯝꯃꯤ꯫ ꯃꯔꯨꯞ ꯁꯥꯐꯕ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯄꯥꯈꯪꯐꯝꯗꯒꯤ ꯍꯥꯏꯗꯣꯛꯂꯦꯗꯣ꯫ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯨꯝꯅ ꯇꯨꯝꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯕꯗꯤ ꯐꯪꯉꯔꯣꯏ꯫ ꯃꯔꯨꯞ ꯌꯥꯏꯐꯕ, ꯑꯗꯨꯝꯅ ꯋꯥꯈꯜ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯑꯩꯁꯦ ꯃꯔꯨꯞꯀꯤ ꯑꯁꯦꯡꯕ ꯊꯋꯥꯏꯗꯨꯒ ꯑꯃꯠꯇꯅꯤ꯫ ꯃꯇꯝ ꯄꯨꯝꯕ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕ ꯂꯥꯞꯅ ꯊꯝꯃꯣꯏ꯫ ꯑꯗꯨ ꯃꯔꯨꯞ, ꯉꯁꯥꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯃꯔꯨꯞꯀꯤꯁꯨ ꯌꯥꯎꯔꯤ, ꯃꯔꯨꯞꯅ ꯑꯄꯥꯝꯕꯗꯣ ꯂꯧꯕꯤꯌꯨ꯫ ꯌꯥꯏꯐꯕꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯨꯞ, ꯁꯅꯥ ꯂꯨꯄꯥꯗꯣ ꯑꯩ ꯂꯧꯔꯔꯣꯏꯒꯦ꯫ ꯍꯌꯦꯡ ꯀꯣꯟꯅ ꯃꯗꯨꯒꯤ ꯊꯕꯛ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯣꯏꯅ ꯃꯔꯨꯞꯅ ꯄꯤꯕꯤꯌꯨ꯫ ꯑꯗꯣ ꯃꯔꯨꯞ, ꯅꯍꯥꯛ ꯂꯩꯇꯕꯗ ꯏꯆꯟ ꯇꯔꯨꯕꯤꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ꯫ ꯅꯍꯥꯛꯁꯨ ꯍꯟꯅꯅꯕ ꯇꯧꯔꯣ, ꯊꯦꯡꯈ꯭ꯔꯦ꯫ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯔꯨꯞ꯫ ꯑꯁꯨꯝꯅ ꯆꯍꯤꯃꯨꯛ ꯑꯃꯨꯛꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤ ꯁꯥꯐꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯎ, ꯑꯩꯒꯤ ꯂꯥꯟꯃꯤ ꯄꯨꯝꯕ, ꯍꯧꯖꯤꯛ ꯂꯧ ꯌꯩꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯂꯧꯎꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯐꯧ ꯁꯪꯕꯥꯏ 10 ꯈꯣꯝꯒꯠꯀꯗꯧꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯤꯔꯛꯎ ꯌꯥꯗꯕ ꯃꯤꯁꯛꯇꯣ ꯐꯥꯗꯨꯅ ꯅꯤꯡꯊꯧꯍꯣꯏꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯀꯗꯧꯕꯅꯤꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏ ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯎ꯫
ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯈꯨꯗꯛꯇ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯒ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯅ ꯆꯥꯏꯊꯣꯛꯅꯔꯒ ꯐꯧ ꯑꯁꯨꯝ ꯈꯣꯝꯒꯠꯂꯛꯄꯗ ꯑꯔꯣꯏꯕꯗꯗꯤ ꯌꯥꯏꯐꯕ ꯍꯣꯏꯒꯤ ꯈꯨꯜ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯧ ꯎꯕ ꯌꯨꯝ ꯈꯨꯗꯤꯡꯗꯒꯤ ꯐꯧ ꯈꯣꯝꯂꯝꯃꯤ꯫ ꯌꯥꯏꯐꯕ ꯍꯣꯏꯗꯒꯤꯁꯨ ꯐꯧ ꯁꯪꯕꯥꯏ 10 ꯂꯧꯈꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯒꯤ ꯃꯄꯥꯅ ꯌꯥꯝꯃꯜꯂꯤ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯠꯈꯤꯕꯒ ꯌꯥꯏꯐꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯁꯥꯐꯕ ꯑꯃꯗꯤ ꯌꯥꯏꯐꯕ ꯎꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ꯫ ꯁꯥꯐꯕꯅ, ꯃꯔꯨꯞ, ꯑꯩ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯇꯧꯔꯤꯕꯁꯦ ꯆꯍꯤ ꯑꯃ ꯆꯥꯕ ꯀꯣꯟꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯧ ꯎꯅꯔꯤꯕ ꯐꯧ ꯁꯪꯕꯥꯏ 10 ꯂꯧꯈꯤꯕ ꯍꯥꯏꯕꯁꯦ ꯂꯧ ꯎꯕ ꯃꯤꯁꯤꯡꯅ ꯀꯌꯥꯗ ꯊꯋꯥꯏ ꯋꯥꯔꯝꯒꯅꯤ? ꯃꯔꯨꯞ ꯁꯥꯐꯕ, ꯑꯗꯨꯅꯤ, ꯌꯦꯡꯉꯨ, ꯑꯩꯒꯤ ꯏꯄꯥꯅ ꯐꯧ ꯌꯥꯝꯃꯜꯂꯤ ꯍꯥꯏꯔꯨꯕꯒꯤ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯑꯗꯨꯅ ꯃꯔꯨꯞ, ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯃꯜ ꯇꯥꯡꯕ ꯄꯣꯠ ꯆꯩ ꯄꯨꯝꯕ ꯍꯨꯔꯥꯟꯅꯤꯡꯉꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯟ ꯃꯌꯦꯡ ꯇꯥꯅꯅꯕ ꯀꯣꯅꯨꯡꯗ ꯍꯨꯔꯥꯟꯕ ꯆꯠꯁꯤꯗ ꯃꯔꯨꯞ꯫ ꯌꯥꯏꯐꯕꯅ ꯍꯥꯏꯔꯤꯕꯗꯣ ꯁꯥꯐꯕꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯕꯗ ꯃꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯗ ꯃꯇꯝ ꯈꯔ ꯊꯕꯛ ꯁꯨꯔꯨꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯇꯕ ꯀꯧꯕꯅꯤꯅ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯀꯣꯅꯨꯡ ꯇꯥꯕ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯝꯗꯥꯏ ꯃꯇꯝꯅꯤ꯫ ꯌꯥꯏꯐꯕꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡ ꯌꯧꯗꯕꯁꯨ ꯌꯥꯝꯂꯛꯇ꯭ꯔꯤ꯫ ꯃꯥꯡꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯁꯤ ꯂꯥꯟꯕꯒ ꯀꯣꯅꯨꯡꯗꯤ ꯎꯔꯒꯅꯤ꯫ ꯑꯗꯣ ꯃꯔꯨꯞ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯦꯛ ꯈꯪꯈꯤꯕꯗ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯀꯔꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯁꯦ ꯍꯥꯏꯕꯅꯣ ꯃꯔꯨꯞ ꯌꯥꯏꯐꯕ? ꯌꯥꯏꯐꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯑꯁꯨꯝꯅ ꯇꯧꯔꯁꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯃꯤꯠ ꯇꯥꯡꯕ ꯁꯥꯗꯨꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯁꯤꯗ ꯆꯪꯂꯁꯤ꯫ ꯑꯩꯅ ꯍꯣꯔꯦꯜ ꯅꯤꯡꯊꯧꯗ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯍꯥꯛꯅꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯒꯗꯧꯕꯅꯤꯀꯣ꯫ ꯂꯥꯛꯑꯣ, ꯀꯣꯅꯨꯡ ꯌꯧꯅꯅꯕ ꯍꯥꯟꯅ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯁꯅꯊꯣꯡ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯣ, ꯌꯨꯝꯁꯤꯕꯨ ꯃꯤꯒ ꯂꯩꯕ꯭ꯔꯣ? ꯑꯩꯈꯣꯏ ꯂꯥꯛꯂꯤꯌꯦ, ꯑꯩꯈꯣꯏꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯉꯥꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯟꯖꯩ, ꯀꯔꯤ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯣꯅꯦ? ꯂꯩꯕꯥꯛ ꯀꯣꯅꯨꯡꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯖꯥꯠꯂꯥ? ꯃꯁꯤꯕꯨ ꯑꯉꯥꯎꯕꯒ ꯑꯣꯏꯔꯤꯖꯥꯠꯅꯦ꯫ ꯍꯣꯏꯗꯦ, ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯌꯦꯡꯗꯗꯤ ꯌꯦꯡꯂꯨꯔꯒꯦ꯫ ꯑꯣ, ꯀꯅꯥꯅꯣ ꯅꯣꯏꯅꯤꯕꯣ? ꯅꯣꯏꯅꯤꯕꯨ ꯑꯉꯥꯎꯕ꯭ꯔꯣ? ꯍꯥ? ꯂꯩꯕꯥꯛ ꯀꯣꯅꯨꯡꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯌꯥꯝꯕ, ꯑꯩꯈꯣꯏ ꯑꯉꯥꯎꯕ ꯅꯠꯆꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯃꯤꯠ ꯇꯥꯡꯕ ꯃꯤꯁꯛꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯀꯣꯅꯨꯡꯅꯤ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯉꯥꯛꯄꯤꯒꯅꯤ꯫ ꯂꯥꯟꯃꯤꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯣ, ꯐꯔꯦꯅꯦ꯫ ꯑꯗꯨ ꯅꯣꯏꯅꯤꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯏꯅꯤꯡꯊꯧ ꯎꯅꯒꯦ ꯍꯥꯏꯕ꯭ꯔꯣ? ꯌꯥꯏꯐꯕꯅ, ꯍꯣꯏ, ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯏꯅꯤꯡꯊꯧꯒ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨ꯫ ꯑꯣ, ꯐꯔꯦ ꯐꯔꯦ꯫ ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯩ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯄꯤꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯂꯥꯟꯃꯤ, ꯃꯤꯠ ꯇꯥꯡꯕ ꯑꯅꯤꯗꯣ ꯇꯥꯟꯊꯣꯛꯈꯤꯕꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯤꯠ ꯇꯥꯡꯕ ꯃꯣꯏꯅ ꯐꯠꯇꯕ ꯇꯧꯔꯛꯀꯅꯤꯁꯨ ꯊꯥꯖꯗꯦ꯫ ꯑꯗꯨ ꯂꯥꯟꯃꯤ, ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯣꯅꯨꯡꯗ ꯑꯍꯤꯡ ꯂꯦꯜꯍꯜꯂꯨꯀꯣ꯫ ꯂꯥꯟꯃꯤ ꯑꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯌꯥꯏꯐꯕꯒ ꯁꯥꯐꯕꯒꯗꯨ ꯀꯣꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯀꯥ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯝꯕꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯌꯥꯏꯐꯕꯅ ꯁꯥꯐꯕꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯏ, ꯃꯔꯨꯞ ꯁꯥꯐꯕ, ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔ ꯂꯩꯕ ꯌꯥꯅꯅꯕ ꯊꯕꯛ ꯑꯃ ꯍꯥꯟꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯑꯍꯤꯡ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯁꯤ ꯃꯔꯨꯞ꯫ ꯃꯔꯨꯞ ꯌꯥꯏꯐꯕ, ꯀꯔꯝꯕ ꯊꯕꯛꯅꯣ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯔꯨꯞ, ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧꯒꯤꯅꯤ ꯍꯥꯏꯕ ꯑꯔꯨꯕ ꯄꯣꯠꯁꯛ ꯑꯃ ꯂꯣꯟꯅ ꯂꯧꯒꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯀꯥꯒꯤ ꯊꯣꯡꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯅ ꯇꯨꯝꯂꯤꯉꯩ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡ ꯄꯣꯠ ꯑꯗꯨ ꯂꯧꯔꯒ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯂꯣꯠꯂꯨꯕꯗꯅꯤ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯇꯧꯔꯛꯀꯦ꯫ ꯀꯥꯟꯅꯗꯦ, ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯞꯇꯨꯅ ꯂꯩꯔꯁꯤ꯫ ꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯦ ꯀꯅꯥꯒꯨꯝꯕꯅ ꯇꯥꯈ꯭ꯔꯕ ꯈꯣꯏ ꯑꯅꯤ ꯌꯨꯝ ꯍꯟꯅꯤ ꯈꯜꯂꯨꯔꯅꯨ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯣꯏ ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯤꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯁꯥꯐꯕ ꯀꯥꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯀꯥ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨ ꯇꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯅꯥꯈꯣꯛꯈꯩ ꯇꯨꯝꯂꯝꯃꯤ꯫
ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯁꯥꯐꯕꯅ ꯅꯤꯡꯊꯧꯒꯤ ꯀꯥ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯇꯞꯅ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯔꯨꯕ ꯄꯣꯠꯁꯛ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯅꯨꯄꯤꯅ ꯁꯤꯒꯗꯕ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯑꯃ ꯎꯄꯨ ꯃꯆꯥ ꯑꯃꯗ ꯌꯥꯎꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯎꯄꯨ ꯑꯗꯨꯒ ꯄꯨꯟꯅ ꯂꯧꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯂꯦ꯫ ꯃꯔꯨꯞ, ꯍꯧꯖꯤꯛꯇꯤ ꯎꯄꯨ ꯑꯁꯦ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯂꯣꯝꯗ ꯄꯨꯔꯁꯤ, ꯑꯗꯨꯒ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯁꯤ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ꯫ ꯂꯥꯛꯑꯣ, ꯎꯄꯨ ꯑꯁꯦ ꯐꯨꯝꯂꯨꯔꯁꯤ ꯃꯔꯨꯞ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯌꯥꯎꯔꯤꯕ ꯎꯄꯨ ꯑꯗꯨ ꯂꯩꯀꯣꯜꯗ ꯄꯨꯔꯛꯇꯨꯅ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯐꯨꯝꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧ ꯃꯁꯥ ꯃꯎ ꯁꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯝꯊꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯡꯇꯤꯒꯤ ꯌꯦꯡꯖꯕ ꯃꯥꯒꯤ ꯇꯥꯂꯣꯏꯅ ꯁꯤꯔꯝꯕ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯑꯗꯨ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯐꯥꯡ ꯍꯥꯞꯄ ꯎꯄꯨ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗ ꯅꯤꯡꯊꯧꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨ ꯇꯥꯕꯗꯒꯤ ꯐꯝꯅꯥꯏꯕ ꯈꯔ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯐꯝꯅꯥꯏꯕꯁꯤꯡꯗꯨ ꯎꯔꯒ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯐꯝꯅꯥꯏꯕ, ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯒꯤ ꯊꯣꯡ ꯁꯪꯕ ꯂꯥꯟꯃꯤꯗꯣ ꯀꯅꯥꯅꯣ ꯀꯧꯔꯛꯎ꯫ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯈꯟꯖꯕ ꯂꯤꯛꯐꯥꯡ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯦ, ꯍꯨꯔꯥꯟꯈ꯭ꯔꯦ꯫ ꯂꯤꯛꯐꯥꯡ ꯑꯗꯨ ꯀꯅꯥꯅ ꯂꯧꯒꯦ ꯍꯪꯉꯨ꯫ ꯀꯔꯤꯒꯨꯝꯕ ꯂꯧꯔꯝꯕ ꯊꯣꯛꯂꯕꯗꯤ ꯂꯧꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯈꯨꯗꯛꯇ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯤꯡ ꯊꯣꯡꯂꯛꯄ ꯂꯥꯟꯃꯤ ꯑꯗꯨꯗ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯈꯪꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯗꯨ ꯁꯔꯪ ꯃꯅꯨꯡꯗ ꯊꯧꯔꯤ ꯄꯨꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯣꯅꯨꯡꯗ ꯂꯩꯕ ꯅꯨꯄꯤ ꯑꯉꯥꯡ ꯂꯥꯟꯃꯤ ꯄꯨꯝꯕ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯀꯧꯊꯣꯔꯛꯇꯨꯅ ꯑꯃꯃꯝꯇ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯈꯪꯕ ꯂꯧꯕ ꯌꯥꯎꯔꯝꯗꯦ꯫ ꯑꯔꯣꯏꯕꯗ ꯌꯥꯏꯐꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯏꯅꯤꯡꯊꯧ, ꯁꯅꯥ ꯍꯛꯆꯥꯡ ꯇꯞꯊꯕꯤꯈꯣ꯫ ꯅꯅꯥꯏ ꯑꯩ ꯃꯤꯠ ꯇꯥꯡꯂꯕꯁꯨ ꯑꯁꯤꯒꯨꯝꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯤꯁꯛ ꯂꯥꯏꯅ ꯈꯪꯏ꯫ ꯏꯅꯤꯡꯊꯧꯒꯤ ꯄꯣꯠ ꯑꯗꯨ ꯀꯔꯤꯁꯨ ꯃꯥꯡꯉꯣꯏ, ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯃꯌꯥꯝ ꯑꯗꯨ ꯌꯥꯏꯐꯕꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ, ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟꯁꯨ ꯇꯧꯅꯔꯤ, ꯃꯇꯧ ꯀꯔꯝꯅ ꯃꯤꯇꯥꯡ ꯃꯃꯥꯅ ꯈꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ꯫ ꯌꯥꯏꯐꯕ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯇꯨꯅ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨ ꯂꯩꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯍꯧꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯤꯛꯐꯥꯡ ꯑꯗꯨꯒ ꯎꯄꯨ ꯑꯗꯨ ꯐꯨꯝꯗꯨꯅ ꯂꯩꯔꯤ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯒ ꯂꯤꯛꯐꯥꯡ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯂꯧꯕ ꯅꯠꯇꯦ, ꯏꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯗꯨꯒꯤ ꯊꯋꯥꯏ ꯂꯥꯛꯇꯨꯅ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯅꯤꯡꯊꯧꯅ ꯁꯥꯔꯪꯗ ꯊꯝꯈꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯔꯥ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯃꯛ ꯂꯩꯍꯥꯎ ꯃꯈꯣꯡꯗ ꯌꯦꯡꯕꯤꯔꯨꯔꯣ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯃꯁꯥ ꯆꯠꯇꯨꯅ ꯂꯩꯍꯥꯎ ꯃꯈꯣꯡ ꯑꯗꯨ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯤꯛꯐꯥꯡ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯤꯛꯐꯥꯡ ꯑꯗꯨ ꯑꯃꯨꯛ ꯐꯪꯖꯕꯗ ꯅꯤꯡꯊꯧ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯖꯩ꯫ ꯄꯦꯟꯃꯟꯈ꯭ꯔꯕꯅ ꯅꯤꯡꯊꯧꯅ ꯌꯥꯏꯐꯕꯗ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯣꯜ ꯀꯌꯥ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯌꯥꯏꯐꯕ ꯑꯃꯗꯤ ꯁꯥꯐꯕ ꯀꯣꯅꯨꯡꯗ ꯃꯈꯥ ꯇꯥꯅ ꯂꯩꯕꯤꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯀꯣꯅꯨꯡꯒꯤ ꯁꯅꯥ ꯂꯨꯄꯥ ꯊꯝꯐꯝ ꯈꯪꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯑꯍꯤꯡ ꯑꯃꯗ ꯌꯥꯏꯐꯕꯅ ꯁꯥꯐꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯃꯔꯨꯞ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ꯫ ꯀꯣꯅꯨꯡꯒꯤ ꯆꯦꯛꯄꯟ ꯑꯁꯦ ꯅꯪ ꯍꯥꯟꯅ ꯂꯥꯟꯊꯣꯛꯑꯣ, ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯁꯅꯥ ꯂꯨꯄꯥ ꯈꯧꯖꯥꯎ ꯈꯧꯖꯥꯎ ꯂꯪꯊꯣꯔꯛꯀꯦꯀꯣ, ꯁꯣꯏꯕ ꯌꯥꯗꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯁꯥꯐꯕ ꯆꯦꯛꯄꯜ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯐꯕ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯒ ꯌꯥꯏꯐꯕꯅ ꯁꯅꯥ ꯊꯝꯐꯝ ꯑꯗꯨꯗ ꯂꯣꯟꯅ ꯆꯪꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯈꯧꯖꯥꯎ ꯀꯌꯥ ꯍꯨꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯦꯛꯄꯜ ꯋꯥꯡꯃ ꯂꯥꯟꯅ ꯂꯪꯈꯤꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯁꯒꯣꯜ ꯁꯪꯗꯒꯤ ꯁꯒꯣꯜ ꯑꯃ ꯊꯧꯗꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯉꯥꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯃꯔꯨꯞ ꯊꯣꯡꯉꯥꯛꯄ, ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯗꯁꯨ ꯍꯥꯏꯔꯝꯂꯕꯅꯤ, ꯊꯣꯡ ꯑꯁꯤ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ ꯃꯔꯨꯞ꯫ ꯊꯣꯡꯉꯥꯛꯄ ꯂꯥꯟꯃꯤ ꯑꯗꯨꯅꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯌꯥꯏꯐꯕ ꯁꯥꯐꯕꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯈꯧꯖꯥꯎ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯣꯅꯨꯡꯗꯅꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯂꯥꯟꯃꯤ, ꯐꯝꯅꯥꯏꯕ, ꯅꯈꯣꯏ ꯂꯩꯅ ꯂꯩꯅ ꯃꯇꯧ ꯀꯔꯝꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯤ ꯍꯨꯔꯥꯟꯕꯅ ꯍꯨꯈꯤꯕꯅꯣ? ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯈꯣꯏ ꯀꯣꯅꯨꯡꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯅꯈꯣꯏꯅ ꯊꯧꯁꯥꯗꯦ, ꯑꯁꯤ ꯅꯠꯇ꯭ꯔꯥ? ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤꯇꯥꯡꯕ ꯑꯅꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯏꯅꯤꯡꯊꯧ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯃꯤꯇꯥꯡꯕ ꯑꯅꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ? ꯁꯣꯏꯗ꯭ꯔꯦꯗꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯏꯒꯅꯤ꯫ ꯃꯤꯇꯥꯡꯕ ꯁꯥꯗꯨꯅ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯍꯨꯔꯥꯟꯈ꯭ꯔꯕꯀꯣ?
ꯀꯌꯥꯗ ꯂꯧꯁꯤꯡ ꯂꯩꯈ꯭ꯔꯕ ꯍꯨꯔꯥꯟꯕꯅꯣ ꯅꯤꯡꯊꯧ ꯑꯩꯕꯨ ꯑꯄꯤꯡꯕ ꯁꯤꯔꯝꯂꯕ ꯂꯥꯟꯃꯤ ꯄꯨꯝꯕ ꯅꯈꯣꯏ ꯆꯥꯏꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯐꯪꯅꯅꯕ ꯊꯤꯔꯛꯎ ꯊꯤꯜꯂꯕꯅꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯁꯨ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯆꯥꯏꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯕ ꯍꯧꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯥꯐꯕꯅ ꯌꯥꯏꯐꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯌꯥꯏꯐꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯨꯔꯥꯜꯂꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯅꯤꯡꯊꯧꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯂꯒꯅꯤ ꯃꯔꯨꯞ ꯁꯥꯐꯕ ꯃꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯁꯅꯥ ꯂꯨꯄꯥꯁꯦ ꯀꯜꯂꯛꯄꯒꯤ ꯅꯠꯇꯦ ꯂꯩꯕꯥꯛꯁꯤꯗ ꯃꯥꯅ ꯉꯝꯃꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯃꯥ ꯃꯉꯥꯏꯔꯦ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯂꯥꯏꯔꯕ ꯂꯧ ꯁꯨꯔꯒ ꯆꯥꯖꯕ ꯀꯌꯥꯒꯤ ꯏ ꯆꯨꯞꯄꯒꯤ ꯂꯃꯟꯅꯤ ꯃꯔꯨꯞ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯈꯨꯟꯖꯥ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯁꯨ ꯌꯦꯟꯊꯣꯛꯁꯤ ꯑꯗꯨꯒ ꯑꯔꯦꯝꯕꯗꯨꯅ ꯑꯩꯈꯣꯏꯅꯤ ꯑꯣꯏꯔꯁꯤ ꯃꯔꯨꯞ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯒ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗ ꯈꯨꯜ ꯌꯧꯔꯛꯂꯝꯃꯤ ꯈꯨꯜ ꯍꯦꯛ ꯌꯧꯕꯒ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯁꯅꯥ ꯂꯨꯄꯥ ꯌꯦꯟꯕꯤꯔꯝꯃꯤ ꯈꯨꯟꯖꯥ ꯃꯌꯥꯝꯅꯁꯨ ꯌꯥꯏꯐꯕ ꯁꯥꯐꯕꯕꯨ ꯊꯥꯒꯠꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯉꯝꯗ꯭ꯔꯕꯗ ꯅꯤꯡꯊꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔ ꯇꯤꯟ ꯌꯣꯠꯊꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯝꯅꯥꯏꯕ ꯂꯥꯟꯃꯤ ꯃꯌꯥꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯄꯨꯝꯕ ꯉꯁꯤꯗꯒꯤ ꯍꯨꯔꯥꯟꯕ ꯊꯤꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯂꯦꯞꯄꯤꯔꯣ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯩꯕꯥꯛ ꯃꯤꯆꯝ ꯄ꯭ꯔꯖꯥꯒꯤ ꯃꯔꯟꯕꯨ ꯄꯥꯝꯂꯨꯕꯒꯤ ꯃꯍꯩꯅꯤ ꯈꯜꯂꯒꯦ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯂꯧꯎꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯆꯍꯤ ꯈꯨꯗꯤꯡ ꯐꯧ ꯈꯣꯝꯒꯠꯄ ꯑꯗꯨꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯂꯦꯞꯄꯨ ꯀꯔꯤꯒꯨꯝꯕ ꯂꯦꯞꯇ꯭ꯔꯕꯗꯤ ꯂꯧꯁꯤꯡ ꯂꯩꯕ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯇꯣꯏꯅ ꯅꯪꯕ ꯇꯥꯔꯦ ꯑꯗꯨꯅ ꯂꯦꯞꯄꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯈꯨꯗꯛꯇꯒꯤ ꯐꯧ ꯈꯣꯝꯕꯁꯨ ꯂꯦꯞꯈꯤ ꯑꯗꯨꯒ ꯃꯤꯒꯤ ꯃꯔꯟ ꯄꯥꯝꯂꯝꯕ ꯅꯤꯡꯊꯧ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯃꯔꯟꯁꯨ ꯂꯧꯈꯤꯗ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯁꯥꯐꯕꯅ ꯌꯥꯏꯐꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯔꯨꯞ ꯌꯥꯏꯐꯕ ꯅꯪ ꯑꯩꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯅꯅꯕ ꯃꯔꯨꯞꯇ ꯈꯨꯗꯣꯜ ꯑꯃꯠꯇ ꯄꯤꯖꯒꯦ ꯃꯔꯨꯞꯅ ꯂꯧꯕꯤꯌꯨꯀꯣ ꯃꯔꯨꯞ ꯁꯥꯐꯕ ꯀꯔꯤ ꯈꯨꯗꯣꯜꯅꯣ ꯃꯔꯨꯞꯅꯕꯨ ꯄꯤꯔꯕꯗꯤ ꯂꯧꯔꯒꯦꯅ ꯉꯥꯏꯔꯕꯅꯤ ꯃꯔꯨꯞ ꯁꯥꯐꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯑꯩꯅ ꯈꯪꯕ ꯃꯐꯝꯗ ꯊꯥꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯕꯨꯡ ꯑꯩꯅ ꯏꯆꯟꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯎꯖꯒꯗꯕ ꯃꯐꯝꯗ ꯂꯩꯍꯟꯅꯤꯡꯉꯤꯗꯣ ꯀꯔꯤꯒꯨꯝꯕ ꯈꯨꯜ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯆꯟꯁꯦ ꯇꯣꯏꯅ ꯎꯕ ꯐꯪꯉꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯟꯕꯨ ꯃꯔꯨꯞꯇ ꯁꯤꯟꯅꯖꯔꯛꯀꯦ ꯃꯔꯨꯞꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯟꯒꯤ ꯄꯨꯟꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨꯗ ꯃꯔꯨꯞ ꯁꯥꯐꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯏꯐꯕꯅꯁꯨ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯏꯆꯟ ꯇꯣꯝꯕꯤ ꯑꯃꯗꯤ ꯌꯥꯏꯐꯕ ꯂꯨꯍꯣꯡꯈꯤ ꯑꯗꯨꯒ ꯌꯥꯏꯐꯕ ꯑꯃꯗꯤ ꯁꯥꯐꯕ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯁꯤꯟꯈꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ